ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯌꯥꯏꯄꯨꯕ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯛꯑꯒ ꯃꯁꯥꯒꯤ ꯃꯊꯧ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯥꯗ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕ ꯀꯨꯝꯂꯛꯂꯦ ꯃꯃꯥ ꯏꯕꯦꯝꯃ ꯁꯤꯟꯊꯥꯅꯨ ꯃꯄꯥ ꯏꯕꯨꯡꯉꯣ ꯁ꯭ꯔꯤꯅꯤꯕꯥꯁ ꯃꯆꯟ ꯌꯥꯏꯐ ꯑꯃꯗꯤ ꯍꯦꯟꯊꯣꯏꯁꯅ ꯀꯤꯆꯟꯗ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯅꯕ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯁꯤꯟꯊꯥꯅꯨ ꯃꯆꯥꯕꯨ ꯎꯕꯗ ꯏꯁ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯉꯁꯤꯁꯤꯕꯣ ꯑꯩꯒꯤ ꯏꯆꯥ ꯁꯣꯅꯣ ꯐꯣꯅꯣꯁꯤꯅ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯟꯅꯒ ꯍꯧꯒꯠꯂꯛꯏꯁꯤꯅ ꯑꯁ ꯏꯃꯥ ꯊꯕꯛ ꯂꯩꯕꯩꯅꯤ ꯑꯩꯕꯨ ꯅꯍꯥꯟꯈꯩ ꯀꯌꯥꯝ ꯊꯦꯡꯅ ꯍꯧꯒꯠꯀꯦꯅꯦ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯆꯤꯊꯕꯤꯔꯤꯁꯤꯕꯣ ꯁ꯭ꯔꯤꯅꯤꯕꯥꯁ ꯅꯣꯛꯂꯒ ꯊꯦꯡꯗꯦ ꯀꯅꯥꯅ ꯊꯦꯡꯉꯦ ꯍꯥꯏꯅꯣꯅꯦ ꯏꯆꯥꯒꯤ ꯌꯥꯍꯧꯗꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯂꯥꯛꯑꯣ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯇꯧꯔꯁꯤ ꯍꯣꯏ ꯕꯥꯕꯨ ꯁꯤ ꯍꯥꯏꯔꯒ ꯃꯄꯥꯒꯤ ꯅꯥꯀꯟꯗ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯂꯒ ꯐꯝꯊꯔꯦ ꯁꯤꯟꯊꯥꯅꯨ ꯍꯦꯟꯊꯣꯏꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯁꯅꯥ ꯅꯪ ꯗꯥꯆꯧꯒꯤꯅꯦ ꯕ꯭ꯔꯦꯛꯐꯥꯁꯇꯣ ꯅꯪꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯗꯨꯅꯤ ꯑꯗꯨ ꯑꯝꯇ ꯂꯥꯝꯕꯤꯌꯨꯁꯦ ꯍꯣꯏ ꯃꯃꯥ ꯁꯤ ꯍꯥꯏꯔꯒ ꯌꯥꯏꯄꯨꯕꯒꯤ ꯕ꯭ꯔꯦꯛꯐꯥꯁꯇꯣ ꯌꯥꯏꯄꯨꯕꯗ ꯄꯤꯁꯤꯜꯂꯤ ꯌꯥꯏꯄꯨꯕ ꯇꯞꯅ ꯂꯧꯔꯒ ꯊꯦꯡꯀ꯭ꯌꯨ ꯕꯦꯝꯃ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯤ ꯁ꯭ꯔꯤꯅꯤꯕꯥꯁ ꯌꯥꯏꯄꯨꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯏ ꯊꯕꯛ ꯍꯧꯕꯒꯤꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯈꯔꯗꯤ ꯋꯥꯔꯅꯤ ꯑꯗꯨ ꯑꯣꯏꯁꯨ ꯊꯣꯏꯗꯣꯛꯄ ꯑꯔꯨꯕ ꯊꯕꯛꯇꯤ ꯀꯩꯁꯨ ꯑꯣꯏꯔꯣꯏꯗ ꯄꯥꯕꯨꯡ ꯍꯥꯟꯅꯗꯒꯤ ꯄꯥꯕꯨꯡꯅ ꯇꯧꯔꯛꯑꯕꯅꯤꯅ ꯍꯣꯏ ꯑꯗꯨꯒ ꯃꯦꯟ ꯑꯣꯐꯤꯁꯇꯣ ꯊꯨꯅ ꯁꯦꯝꯖꯤꯜꯂꯨ ꯑꯇꯩ ꯃꯐꯝꯗꯨꯁꯨ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯁꯥꯖꯟꯅꯕ ꯃꯌꯥꯝꯗ ꯈꯪꯍꯟꯁꯤ ꯏꯄꯥꯅ ꯉꯝꯗꯕꯅꯤꯅꯦ ꯅꯪꯉꯣꯟꯗ ꯇꯧꯍꯟꯒꯦꯅ ꯇꯧꯕꯅꯤ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯨꯈꯩꯗꯨꯁꯨ ꯑꯩ ꯐꯅꯕ ꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯔꯤꯕ ꯑꯥꯎꯠꯁꯥꯏꯠꯀꯤ ꯀꯝꯄꯅꯤꯈꯩꯁꯦ ꯁꯤꯁꯨ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯋꯥ ꯈꯟꯅꯒꯦ ꯍꯣꯏ ꯑꯗꯨꯒ ꯅꯪ ꯑꯦꯡꯒꯦꯖꯃꯦꯟꯗꯣ ꯌꯥꯔꯦ ꯍꯥꯏꯁꯦ ꯆꯨꯝꯃꯤꯀꯣ ꯍꯣꯏ ꯕꯥꯕꯨꯡ ꯑꯩꯅ ꯌꯥꯔꯦꯅ ꯍꯥꯏꯈ꯭ꯔꯕꯅꯤ with no regrets or you just don't want to annoy me with no regrets pabong I kind of like her Srinivas nokpet tawi aduga Sinthanuda onsinduna hey mama tu ichana yar se waruranu ko warar hojik tause haibana teda mi angang dusu lairik laisu dam hayeng ko nagi wani hoi ma yaifa amadi henthoi de hainariba wariduda maya karaga butari kaino ꯑꯩꯈꯣꯏ ꯅꯨꯄꯤ ꯐꯪꯗꯕꯁꯦ ꯏꯡꯒꯦꯖꯀ ꯇꯧꯔꯕ ꯍꯥꯏꯁꯦ ꯈꯔ ꯃꯆꯤꯟ ꯌꯥꯎꯕ ꯌꯥꯏꯐꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯄꯅꯤ ꯃꯥꯅꯦ ꯅꯣꯏ ꯗꯥꯆꯧꯁꯦ ꯏꯡꯒꯦꯖ ꯇꯧꯔꯕꯅꯤ ꯅꯪꯒꯤꯁꯨꯅꯦ ꯅꯅꯝꯃ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤꯁꯨ ꯏꯃꯧ ꯂꯩꯔꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯐꯪꯗꯕꯩꯁꯨ ꯅꯨꯄꯤ ꯂꯩꯔꯦꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝꯗꯣ ꯋꯥ ꯂꯥꯎꯅ ꯅꯣꯛꯊꯣꯔꯛꯑꯦ ꯌꯥꯏꯄꯨꯕ ꯌꯥꯏꯐꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯗꯨꯅ ꯑꯉꯥꯡꯅ ꯆꯩ ꯅꯤꯅꯨꯀꯣ ꯏꯈꯠ ꯍꯦꯛꯈꯠꯂꯗꯅ ꯏꯁ ꯅꯤꯗꯦ ꯆꯩꯒ ꯑꯩꯈꯣꯏꯗꯤꯅꯦ ꯈꯠꯁꯨ ꯈꯠꯆꯗꯤꯌꯦ ꯌꯥꯏꯄꯨꯕ ꯉꯥꯡꯅꯕ ꯇꯟꯗꯅ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯍꯦꯟꯊꯣꯏꯁꯅꯥꯗꯤ ꯌꯥꯏꯄꯨꯕ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯩꯕ ꯅꯨꯄꯥꯅꯦ ꯍꯥꯏꯕꯗꯨꯗ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯏꯁ ꯕꯦꯠ ꯍꯦꯔꯣꯁꯦ ꯅꯨꯄꯤꯒ ꯊꯤꯈꯤꯗꯧꯔꯦ ꯃꯁꯛ ꯏꯃꯥꯟ ꯃꯥꯟꯗꯕꯤꯗ ꯀꯩ ꯍꯥꯏꯕꯅꯣ ꯑꯕꯦꯝꯃ ꯃꯥꯒ ꯃꯥꯌꯣꯛꯅꯅ ꯐꯝꯂꯤꯕ ꯌꯥꯏꯄꯨꯕꯅ ꯍꯪꯉꯛꯄꯅꯤ ꯌꯥꯏꯄꯨꯕꯒꯤ ꯋꯥꯍꯩꯗꯨꯗ ꯍꯦꯟꯊꯣꯏꯁꯅ ꯂꯠ ꯇꯧꯗꯨꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯗꯥꯆꯧ ꯁꯤ ꯍꯥꯏꯔꯒ ꯅꯣꯛꯁꯤꯟꯅꯩ ꯁ꯭ꯔꯤꯅꯤꯕꯥꯁꯅ ꯍꯩꯃꯥ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯔꯦꯗꯅ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ ꯌꯥꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯁꯤꯁꯨ ꯐꯖꯅ ꯆꯂꯥꯏꯗꯧꯔꯕꯅꯤꯅ ꯅꯆꯟ ꯍꯦꯟꯊꯣꯏꯁꯅꯥꯁꯦ ꯃꯤꯒꯤꯗ ꯆꯠꯍꯟꯕ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤꯁꯤꯗ ꯀꯔꯤꯅꯣ ꯑꯃ ꯄꯣꯁ ꯑꯃ ꯄꯥꯏꯍꯜꯂꯨ ꯃꯦꯟ ꯑꯣꯐꯤꯁꯇ ꯂꯩꯍꯜꯂꯨ ꯑꯗꯨꯕꯨ ꯍꯩꯒꯗ꯭ꯔꯥꯅꯦ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯃꯥꯗꯤ ꯍꯩꯅꯤ ꯊꯕꯛ ꯇꯧꯕꯗ ꯆꯦꯛꯁꯤꯜꯂꯤꯅꯦ ꯍꯣꯏ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯃꯦꯟ ꯑꯣꯐꯤꯁꯇ ꯃꯥꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯊꯕꯛ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯖꯔꯁꯅꯨ ꯑꯩꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯅ ꯃꯥꯒ ꯐꯤꯗꯝꯕꯒ ꯂꯩꯖꯔꯁꯅꯤ ꯑꯩꯁꯨ ꯀꯣꯂꯦꯖ ꯆꯠꯇꯕ ꯌꯥꯔꯣꯏ ꯃꯈꯥ ꯇꯝꯊꯗꯧꯔꯕꯅꯤꯅ ꯍꯣꯏꯅꯦ ꯑꯗꯨꯅ ꯐꯔꯦ ꯐꯤꯗꯝꯕꯅ ꯅꯪꯒ ꯂꯣꯏꯅꯅ ꯄꯨꯗꯨꯅ ꯊꯕꯛ ꯆꯠꯂꯨ ꯑꯗꯨꯒꯅꯦ ꯏꯕꯦꯝꯃꯁꯤꯅ ꯃꯦꯟ ꯑꯣꯐꯤꯁꯇ ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯜꯍꯜꯂꯨ ꯅꯪꯉꯣꯟꯗꯁꯨ ꯃꯦꯅꯦꯖ ꯇꯧꯕ ꯂꯥꯏꯅꯕ ꯍꯣꯏ ꯄꯥꯕꯨꯡ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯅ ꯐꯔꯦ ꯍꯦꯟꯊꯣꯏꯁꯅꯥꯗꯤ ꯃꯉꯣꯟꯗ ꯋꯥꯔꯤꯒꯤ ꯇꯣꯄꯤꯛꯇꯨ ꯇꯥꯔꯛꯄꯗꯨꯗ ꯃꯀꯣꯛ ꯏꯉꯥꯎ ꯉꯥꯎꯏ ꯌꯥꯏꯄꯨꯕ ꯍꯦꯟꯊꯣꯏꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯕ꯭ꯔꯣ ꯕꯦꯝꯃ ꯄꯥꯕꯨꯡꯒ ꯑꯩꯒꯅ ꯁꯖꯦꯁ ꯇꯧꯔꯤꯁꯦ ꯅꯪ ꯌꯥꯅꯤꯡꯗ꯭ꯔꯣ ꯍꯦꯟꯊꯣꯏꯁꯅꯥ ꯃꯉꯣꯟꯗ ꯍꯪꯂꯛꯄꯗꯨꯗ ꯏꯊꯛ ꯊꯛꯀꯠꯅ ꯍꯣꯏ ꯗꯥꯆꯧ ꯌꯥꯕꯨꯗꯤ ꯌꯥꯏ ꯑꯗꯣ ꯂꯥꯞꯇ꯭ꯔꯣ ꯃꯦꯟ ꯑꯣꯐꯤꯁꯇꯨꯗꯤ ꯑꯩꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯅꯨꯡꯉꯥꯏꯗꯣꯏ ꯃꯥꯟꯗꯤ ꯍꯣꯏ ꯁꯤꯗꯩꯕꯨꯗꯤ ꯈꯔ ꯂꯥꯞꯄꯦ ꯑꯗꯣ ꯑꯩ ꯃꯤ ꯑꯗꯨꯝ ꯊꯥꯔꯛꯀꯦ ꯌꯥꯅꯤ ꯂꯥꯛꯄꯒꯤꯗꯤ ꯑꯗꯨꯒ ꯍꯜꯂꯛꯄꯗꯅ ꯑꯩꯒ ꯂꯥꯛꯅꯕ ꯍꯦꯟꯊꯣꯏꯁꯅꯥ ꯇꯜꯂꯦ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ
Hoi, yayeda jo. Sinthano su yaninge haibagum. Aduna phare. Nabunga chatladi icha su sokpan bagi awaba leitridana. Nupi macha mathanda chatpasi na asu ipana nungaitaba. Aduginida. Mayamdu hentoshna na yaipu bagi assistant oina leiba haina yanare. Decision making ga moina thokpa loina tawbikre haiduni. Hentoshna reject toba yadabana hoi hairaga dum ya thokle. Adubu moina khangi. Hentoshna mingona depend tawdana masana maranai hingba pamjai haiba. Aduna bu chahi nauna masagi paisa taningliba asini. Somdana thongamba asaubana mana paiba yada yumdugi mayai kada lau khongduna tawri. Noina hojik phawa misak adu kanano khangba ngamdribasi kaigina haibani ne. Sir, nungdang oibaduda aikhoi su masak uhodabani. Aduga moi lotpasu yam haina singna lotre. Oh, noina hainingisi noi shi kanadaba mini hainingliba natro. Sir, wa makadagan. Ai misak adu khangdukpa pam. Aduga handaki thabaksi soyanba yar. Hoi sir. Thokro yare. Thongjinda lumduna taramba silky do marum amada fat thaijinki nupa aduso adumak silky bu udana chatkre. Thongambana icha thoibi tabro aigi naktang tala. Silky khra chathoklaga lapna leiba saduna tare pabo. Si haiduna makhutta coffee cup ama puduna jangle thongambagi ka aduda. Thamo aduda. Hoi pabo. Si hairaga table da thami. Adugane aigi file singdo check dorum. Monthly profit kaiduso. Hoi pabo. Adudi ai thabak mafam dang ta chalukhige ko. Hoi, ai lakpada loisilam. Hoi pabo. Thongamba thokre silky mapagi laptop to jangduna file singdo check toba hore. Thongamba magi phattaba thabak sing adugi proof oiba file sing su yauri. Silky magi phone puthoraktuna photo kap ke tawi aduga urakle thetliba camera do. Lamprai machase masana oktaba thabak tobanina camera ga su thetline mayumgi kasida. Adobudi magi thabak mayamse mi atopa changlaga file run khini adai thetline hebani. Silky machin chinglaga noi aduga wa makha ta thare. Adubu magi aron basingse miyamangda uttoriba mi adudi mitop nati. Silky ne silky. Aini magi machanupi. Si hairaga yam kakna chinglaga no ima. Adubo magi mama leitre haina tamphana hairamba adu amuk ningsinglaga thongamba singnaduna machinda masa khaktanaba mongda asumna soli. Aina hingduna leiriba. Phatti khanglaba thabak singsi tawriba noina haiba ilibasidi aigi imabu nungaina thamnabani. Aduga noina aibu minamduna ki ma hatba. Madugi lamandi ina singloi khanbra. Mara leisadraba tamoy adubusu sathina thogaibiba. Aigi nungsiba imabusu engondagi shettuna puba. Madu ina lemda thani khanbra. Amukso mitapi irajen tamoyda pendabagi chakliba mairi adugi paudam sing adu tamlai. Tabinaba kanasu leitraba mafam aduda. Noina mabu noigi thabak sisinaba yaradi aiga nungsinabada yetloi haiba. Aigi oyhanni haiba. Aduga sisinaba loiragana aiga maga kaido khanba. Punsigi magi manakta naksinba ngaphandab. Aina nungsiba makhoi anibushu noina sisinaba yaba maungda sisinaba. Aibusu nakhoigi minaigum khan. Noina haiba yaragana luna to. Yadragana sirasanu matagum ot. Adubu hujikti aigi masu leiti. Aigi nungsiba budi pangdaba hotnagan. Noibusu naragi dandi pangandana toklai. Aigi mana sikiba mikuptudagi aina hingliba asidi laman kumnaba sikaki oikrabani. Yaipuba nangaibu ngairamuko. Aina nambunga sisu nungshige. Silky hikik kablay masana siningdabagi mibu sijasanu khanduna luraba tanphamduda huntoklambani aduga hujikna misak adugi minungsi pamai. Adubu Silky mata singna lanbra. Lande. Madi lande. Lalibade mana sizinakiba upaiduni. Nungshiba adu fangnaba sizinakiba upai aduna yaipuba magi punsibudi awafamda langsinki. Adubu masu wakibani matamduda haifam tokfam khangdaba CHEINA kaya khangduna lenkibani. Yaipuba
ꯊꯕꯛ ꯌꯦꯡꯁꯤꯟꯕ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯒ ꯀꯨꯝꯊꯔꯛꯄꯅꯤ ꯃꯌꯥꯏ ꯀꯥꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯃꯃꯥꯒ ꯋꯥꯔꯤ ꯇꯧꯔꯝꯕ ꯃꯄꯥꯅ ꯌꯥꯏ ꯍꯦꯟꯊꯣꯏꯁꯅꯥꯁꯨ ꯄꯨꯈꯣ ꯉꯁꯤꯗꯤ ꯁꯟꯗꯦꯁꯨ ꯁꯟꯗꯦꯅꯤ ꯊꯕꯛ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯃꯥꯒ ꯈꯔ ꯇꯧꯃꯤꯟꯅꯧꯀꯣ ꯌꯥꯏꯄꯨꯕꯁꯨ ꯃꯄꯥꯅ ꯍꯥꯏꯔꯤꯗꯨꯅ ꯐꯔꯅꯤ ꯈꯟꯗꯨꯅ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯨꯅ ꯐꯔꯅꯤ ꯁꯤ ꯍꯥꯏꯔꯒ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯂꯛꯇꯨꯅ ꯍꯦꯟꯊꯣꯏꯁꯅꯥ ꯀꯧꯕ ꯂꯥꯛꯏ ꯍꯦꯟꯊꯣꯏꯁꯅꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯅꯣꯛ ꯇꯧꯏ ꯑꯕꯦꯝꯃ ꯇꯥꯔꯦ ꯇꯥꯔꯦ ꯗꯥꯆꯧ ꯀꯩ ꯍꯥꯏꯒꯦ ꯗꯥꯆꯧ ꯅꯪꯗꯣ ꯑꯩꯒ ꯊꯕꯛ ꯆꯠꯁꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯍꯧꯖꯤꯛꯂꯣ ꯍꯣꯏ ꯑꯩꯗꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯅꯪ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯣ ꯑꯩꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯗꯣꯏꯅꯤꯅ ꯅꯪ ꯅꯁꯥ ꯌꯥꯎꯔꯒ ꯍꯧꯕꯗꯒꯤ ꯁꯦꯝꯍꯧꯁꯤ ꯅꯪꯅꯁꯨ ꯅꯨꯡꯉꯥꯏꯅꯕ ꯍꯣꯏ ꯗꯥꯆꯧ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣ ꯑꯩ ꯊꯣꯔꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯂꯣꯏꯁꯤꯜꯂꯣ ꯂꯣꯏꯁꯤꯜꯂꯣ ꯁꯤ ꯍꯥꯏꯔꯒ ꯌꯥꯏꯄꯨꯕꯁꯨ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯦꯞꯇꯨꯅ ꯉꯥꯏꯔꯒ ꯂꯩ ꯁꯣꯝꯗ ꯀꯥ ꯃꯅꯨꯡꯗ ꯍꯦꯟꯊꯣꯏꯁꯅꯥꯗꯣ ꯃꯆꯤꯟ ꯑꯔꯩꯈꯩ ꯄꯣꯝꯊꯣꯛꯂꯒ ꯐꯖꯔꯦꯅꯦꯁꯦ ꯗ꯭ꯔꯃꯥ ꯑꯃ ꯐꯥꯎ ꯌꯦꯡꯕ ꯐꯪꯗ꯭ꯔꯦꯕ ꯇꯨꯝꯕꯁꯨ ꯐꯪꯗ꯭ꯔꯦ ꯑꯁꯤꯒꯤ ꯕꯦꯠ ꯍꯤꯔꯣꯁꯦ ꯌꯥꯝ ꯐꯔꯣꯏꯗꯣꯔꯤ ꯁꯤ ꯍꯥꯏꯔꯒ ꯍꯥꯊꯨ ꯍꯥꯊꯨ ꯂꯣꯏꯁꯤꯜꯂꯤ ꯃꯤꯅꯠ 10ꯃꯨꯛꯀꯤ ꯃꯇꯨꯡ ꯍꯦꯟꯊꯣꯏꯁꯅꯥ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯂꯦꯞꯇꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯩꯔꯤꯕ ꯌꯥꯏꯄꯨꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯨꯏ ꯗꯥꯆꯧ ꯂꯣꯏꯔꯦ ꯆꯠꯂꯁꯤ ꯌꯥꯏꯄꯨꯕ ꯃꯥꯒꯤ ꯐꯣꯟꯗ ꯀꯔꯤꯅꯣꯃ ꯌꯦꯡꯗꯨꯅ ꯍꯦꯟꯊꯣꯏꯁꯅꯥꯕꯨ ꯉꯥꯏꯔꯝꯕꯅꯤ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯒ ꯑꯣꯟꯊꯣꯔꯛꯏ ꯎꯔꯦ ꯍꯦꯟꯊꯣꯏꯁꯅꯥꯒꯤ ꯅꯨꯄꯤꯗ ꯅꯨꯄꯤ ꯃꯥꯟꯕ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯗꯣ ꯀꯥ ꯍꯦꯟꯅ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟ ꯇꯧꯗꯦ ꯎꯞꯂꯤꯕ ꯒ꯭ꯔꯦ ꯀꯂꯔ ꯐ꯭ꯔꯦꯝ ꯁ꯭ꯄꯦꯛ ꯑꯗꯨꯒ ꯉꯥꯡꯂꯤ ꯉꯥꯡꯂꯤ ꯇꯧꯔꯤꯕ ꯆꯤꯟꯕꯥꯟ ꯉꯧꯔꯣꯛ ꯉꯧꯕ ꯁꯤꯠ ꯅꯥꯟꯕ ꯃꯥꯏꯊꯣꯡꯗꯨꯒ ꯌꯥꯝ ꯐꯖꯩ ꯑꯍꯦꯟꯕ ꯀꯦꯁꯤꯟ ꯇꯩꯁꯤꯟ ꯇꯧꯔꯨꯗ꯭ꯔꯕꯁꯨ ꯃꯁꯝꯗꯨꯁꯨ ꯂꯦꯡꯖꯨꯝ ꯃꯄꯥꯗ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯇꯥꯔꯤ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨꯅ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯄꯒꯨꯝ ꯐꯥꯎꯍꯜꯂꯤ ꯕꯦꯕꯤ ꯄꯤꯡꯀꯤ ꯐ꯭ꯂꯣꯔꯦꯜ ꯄ꯭ꯔꯤꯟꯠ ꯇꯧꯕ ꯌꯥꯝ ꯍꯦꯟꯅ ꯀꯣꯠꯇꯕ ꯇꯣꯞꯁ ꯑꯗꯨꯒ ꯄꯥꯔꯤꯕ ꯋꯥꯏꯠ ꯐꯣꯔꯃꯦꯜ ꯄꯦꯟꯠꯁ ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯃꯛ ꯃꯤꯒꯤ ꯃꯤꯠꯄꯨ ꯊꯛꯍꯟꯕ ꯉꯝꯃꯤ ꯌꯥꯏꯄꯨꯕ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ ꯗꯥꯆꯧ ꯍꯥꯎ ꯌꯥꯏꯄꯨꯕ ꯍꯦꯟꯊꯣꯏꯁꯅꯥꯅ ꯀꯧꯔꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ ꯌꯥꯔꯗ꯭ꯔꯥ ꯆꯠꯂꯁꯤꯔꯥ ꯍꯣꯏ ꯍꯣꯏ ꯊꯣꯛꯁꯤꯂꯣ ꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯃꯥꯅ ꯃꯥꯡ ꯊꯪꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯍꯦꯟꯊꯣꯏꯁꯅꯥ ꯌꯥꯏꯄꯨꯕꯒꯤ ꯇꯨꯡꯗ ꯆꯠꯅ ꯆꯠꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯂꯦꯞꯇꯦ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯖꯁꯥꯏꯅꯣ ꯈꯪꯗꯦꯅꯦ ꯃꯪꯉꯒ ꯌꯦꯡꯉ ꯍꯦꯛꯇ ꯂꯩꯈꯤꯕ ꯃꯥꯏ ꯐ꯭ꯌꯨꯆꯔ ꯋꯥꯏꯐꯤꯗꯨꯒ ꯃꯥꯜꯂꯨꯔꯕ ꯈꯪꯗꯦ ꯁꯤ ꯍꯥꯏꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄꯅꯤ ꯌꯥꯏꯐꯅ ꯃꯄꯥꯗ ꯍꯪꯂꯤꯕ ꯑꯗꯨ ꯇꯥꯔꯦ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯏꯅꯝꯃꯒꯤ ꯃꯤꯡ ꯍꯥꯏꯔꯛꯑꯣꯕ ꯏꯁ ꯃꯃꯤꯡꯒ ꯈꯪꯅꯤꯡꯉꯕꯅꯦ ꯏꯆꯥꯕꯣ ꯌꯥꯝ ꯈꯪꯅꯤꯡꯉꯦꯕ ꯍꯥꯏꯔꯛꯑꯣꯁꯦ ꯁꯩꯊꯥꯂꯦꯝꯕꯤ ꯍꯦꯟꯊꯣꯏꯁꯅꯥ ꯃꯤꯡꯗꯨ ꯇꯥꯕꯗ ꯃꯁꯥꯗ ꯌꯥꯝ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯕ ꯐꯤꯂꯤꯡꯁ ꯑꯃꯗꯤ ꯐꯥꯎꯖꯩ ꯃꯥꯅ ꯍꯥꯟꯅ ꯇꯥꯈꯤꯕ ꯃꯥꯟꯖꯩ ꯑꯗꯨꯒ ꯏꯁ ꯃꯤꯡ ꯐꯥꯎꯗꯤ ꯅꯩꯔꯦꯍꯦ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯠꯂꯤꯀꯥꯟꯗ ꯌꯥꯏꯄꯨꯕꯅ ꯂꯦꯞꯈꯤꯕꯗꯣ ꯃꯥ ꯎꯍꯧꯗ꯭ꯔꯦ ꯀꯩꯅꯣ ꯕꯦꯝꯃ ꯈꯣꯡꯅ ꯆꯠꯇꯣꯏ ꯅꯠꯇꯤꯌꯦ ꯒꯥꯔꯤꯗꯅꯤ ꯍꯦꯟꯊꯣꯏꯁꯅꯥ ꯌꯥꯏꯄꯨꯕꯒꯤ ꯋꯥꯗꯨꯗ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡ ꯒꯦꯠ ꯂꯥꯟꯒꯦ ꯇꯧꯔꯝꯂꯦ ꯃꯆꯤꯟꯗ ꯆꯣꯄꯦ ꯃꯇꯥꯒꯣꯝ ꯑꯁ ꯂꯣꯏꯔꯦ ꯋꯥꯊꯤ ꯉꯥꯡꯉꯤꯀꯥꯟꯗ ꯈꯪꯍꯧꯗ꯭ꯔꯦꯕ ꯂꯥꯛꯑꯣ ꯒꯥꯔꯤ ꯀꯥꯔꯣ ꯍꯦꯟꯊꯣꯏꯁꯅꯥ ꯃꯆꯤꯟ ꯈꯨꯝꯗꯕꯤꯗ ꯌꯥꯏꯄꯨꯕꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯅꯤꯗꯣ ꯃꯣꯏꯒꯤ ꯃꯦꯟ ꯑꯣꯐꯤꯁ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯇꯨꯅ ꯒꯥꯔꯤ ꯀꯨꯝꯊꯔꯛꯂꯒ ꯌꯥꯏꯄꯨꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯉꯛꯏ ꯂꯩꯔꯝꯕ ꯌꯥꯏꯄꯨꯕꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯣ ꯌꯥꯏꯐꯔꯦꯝꯕꯤ ꯅꯠꯇꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯛꯄꯗꯨ ꯎꯕꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯅꯩ ꯃꯣꯏ ꯈꯪꯕꯅꯤ ꯌꯥꯏꯄꯨꯕꯅ ꯅꯨꯄꯤ ꯑꯃꯠꯇꯒ ꯅꯛꯁꯤꯟꯅꯗꯦ ꯍꯥꯏꯕ ꯁꯨꯞꯅꯇꯒꯤ ꯃꯃꯥꯒ ꯃꯆꯟꯒ ꯑꯅꯤꯁꯤ ꯅꯠꯇꯅ ꯑꯗꯨꯕꯨ ꯉꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯨꯔꯛꯄꯁꯤꯗ ꯃꯣꯏ ꯉꯛꯏ ꯐꯤꯗꯝꯕ ꯊꯣꯔꯛꯑꯒ ꯌꯥꯏꯄꯨꯕꯒ ꯍꯦꯟꯊꯣꯏꯁꯅꯥꯒꯕꯨ ꯃꯣꯏꯒꯤ ꯋꯥ ꯇꯥꯅꯐꯝ ꯑꯣꯏꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯄꯨꯁꯤꯜꯂꯤ ꯁꯔ ꯅꯨꯄꯤꯁꯤꯅ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯌꯥꯏꯐꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯑꯩꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯗꯣꯏꯅꯤ ꯅꯪꯒ ꯃꯥꯒ ꯑꯣ ꯑꯗꯨꯗꯤ ꯋꯥ ꯇꯥꯅꯕꯁꯦ ꯃꯥ ꯌꯥꯎꯕꯅ ꯅꯨꯡꯉꯥꯏꯔꯅꯤ ꯍꯣꯏ ꯃꯥ ꯌꯥꯎꯍꯟꯒꯦꯅ ꯄꯨꯔꯛꯏꯅꯤ ꯐꯤꯗꯝꯕ ꯍꯦꯟꯊꯣꯏꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨꯗꯤ ꯏꯆꯟ ꯀꯧꯔꯒꯦꯀꯣ ꯍꯣꯏ ꯗꯗꯥ ꯃꯤꯡꯗꯤ ꯈꯪꯗ꯭ꯔꯦ ꯑꯣ ꯑꯩꯒꯤꯅ ꯐꯤꯗꯝꯕ ꯏꯆꯟꯒꯤꯗꯤ ꯍꯦꯟꯊꯣꯏꯁꯅꯥ ꯀꯧꯏ ꯑꯅꯤꯗꯨ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯨ ꯇꯥꯔꯝꯕꯗꯒꯤ ꯌꯥꯏꯄꯨꯕꯅ ꯃꯔꯛ ꯊꯠꯇꯨꯅ ꯌꯥꯔꯦꯁꯦ ꯑꯇꯩ ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯟꯅꯔꯣ ꯂꯥꯛꯑꯣ ꯅꯣꯏꯅꯤꯁꯨ ꯊꯕꯛ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯅꯕ ꯍꯣꯏ ꯁꯔ ꯍꯦꯟꯊꯣꯏꯁꯅꯥꯁꯨ ꯐꯤꯗꯝꯕꯒꯤ ꯃꯇꯧ ꯇꯝꯂꯒ ꯍꯣꯏ ꯁꯔ ꯍꯦꯟꯊꯣꯏꯁꯅꯥꯅ ꯁꯔ ꯀꯧꯔꯛꯄꯗ ꯌꯥꯏꯄꯨꯕ ꯃꯃꯤꯠꯇꯨ ꯁꯨꯛꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯏ ꯅꯪꯗꯤ ꯀꯧꯗ꯭ꯔꯁꯨ ꯌꯥꯏꯗ ꯗꯥꯆꯧ ꯑꯗꯨꯝ ꯀꯧ ꯈꯪꯉꯕ ꯕꯦꯝꯃ ꯍꯦꯟꯊꯣꯏꯁꯅꯥ ꯌꯥꯏꯄꯨꯕꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯃꯀꯣꯛ ꯐꯠ ꯐꯠ ꯅꯣꯝꯃꯤ ꯍꯣꯏ ꯗꯥꯆꯧ ꯂꯥꯛꯑꯣ ꯁꯤ ꯍꯥꯏꯔꯒ ꯀꯥ ꯑꯃꯗ ꯆꯪꯈ꯭ꯔꯦ ꯐꯤꯗꯝꯕꯒ ꯍꯦꯟꯊꯣꯏꯁꯅꯥꯒꯁꯨ ꯃꯇꯨꯡ ꯏꯟꯅꯩ
Hentoishna kado hek changbaga makokto koilei leiduna yeng. Pal mayam ama mafam chana chana loishinduna kadogi machi da tasinduna thame. Abema pamulo. Yaipubana maninglomdagi hairakpani. Hentoishna yaipubana makhut thilliba single sofa duda changsilaga tapna famthai. Adudi thabaki wari horasi. Hoi sir. Sigi building si main office hoina semani. Masidi confirm tarabani. Hoi sir. Hentoishna wasing du tumin tasili marak thattema yaipuba makha tare. Aige assistant oina noini mak thamba sida yaningdaba leirasu dum hairo. Aduda aina noini thamdoisi thabak si macha oirasu yam. Numit ki planning tawraga thabak makha chathadaba yaro. Adunani. Hoi sir. Adubu ichen gai khoini thabak si khaidoknaba sidi kamain tawni. Pedamba. Nanga aigadi thabak mafam khuding chataba yaro pedamba. Aduna abemana main office ta ekhoini gi mahut silaga thanamdoini. Ma school halakpaga lawba chatpa nangi thabak. Hoi sir. Adudi nang Hentoishna bu thabak sing se sindokhalo. Hoi sir. Fedamba Hentoishna da onsilaga ichan law asomda mayamga muksakhang maikhang. Hoi dada. Si hairaga ani du thokminakre yaipuba moi hek thokhibaga sofa du da nena ta nanga thai. Aduga mapanda tawrido yengna table aduda file singi marumda thamliba cigarette box su lawthore. Box adudagi machai ma lawthoktuna mai jamlaga thakpa hore. Hentoishna maning onthorakpada ure yaipubana churup thaklamlibado. Yaipuba sumit fam dimoiromda thambana ure Hentoishna gi mangonda ngakni yenglakpa mityengado. Machinduna kanamada chinglaga magi mi ushittaba minok tunukle. Aduga mana mukhutta pairiba mai jamlaba churup machai adu thangatuna Hentoishna da utsili. Hentoishna yaipubagi adugumba saktam ado amukta udre. Hena su sathina ngausinaba nupa malhali. Churupki maikho marakta adumna noklaga mangonda yenglakpado. Hentoishna machinda taplap soli. Swaidana bed amukon khrini tawrise. Mayamgi mangdana mamas voice haraga. Yaipuba Hentoishna da yenglaga machinda soli. Just an old friend of mine. Utpayade khandana utkidabani. Aina noigi nafamda. Adubu aina waraganda ayi pothafam oikiba marup mabudi aina thadoke ngamtre. Thadokpasu pamtre. I feel really sorry about this.